Nupi Khunnai Meira Paibi, Liwa Lambi Bokul Makhong Sinduna Kakwa Bazar Da Houjikphaoba WAROISIN PIBA NGAMDRIBA MANIPUR gi aki TUJUNGBA film masi ATHUBA MATAMDA WAROISIN PIDUNA TUNG KOIBA solution ama PIYU HAIDUNA India AMADI state LEINGAKKI MAIYOKTA silent protest TOUKHRE MANIPUR थोकलिबा इरांग असि नामथनबगिदमक्ता थाजिलक्पा सिफाइसिंग असिना चिंग अंगी अकोइबदा ngak senduna leiraga makhoigi mamangmaktada shu amadi nan shugi afaba makhagi khulai paiba singna micham miyam da onsinduna ambush chawduna mi hatpa lambi da chachaba micham miyam fazin pushinba hatpa tupa tawhanduna leingak ki sakti karimata leitrabagum uhalibasi India leingakna thoina sinba aronba thorang amani haina lawroidabagi maram leite Oiragli film asina taklibadi India amasung state leingakna Manipur gi apunbagi saktam amadi lamgi ngamkhai ngakpa ngamdre haibasi mayek senglakli maramaduna PHIBAM asidagi kanjanaba aikhoi leibak aikoina ngakchanaba wathau tare michom miyamgi punsi amadi lanthung ngakpa ngamdraba Indian Security Forcing hankro Manipur miyam amadi iramda Manipur asigi tangtu leitaba adu fanganaba leptaba khongjang ama oina maikai sinba thungna Aigi khungang lekai da silent protest chobagi khongjang junction minarasi haina Nupi Khunnai Meira Paibi Liwa Lambi Bokul Makhong gi maikai dagi phongdorakli Laiga ko yelo group le minarai no puna mose punna tanna minaraga unsan minaraga yanabo Khunnai ma poraga sakmana na sin khojen tinana elong ji kanba pami amana central government state government na silli bala long se Masisu, ekoi puna mana, tingna mineraga, masidagi nantoga, masih masuk pina. Demi apa kami, masuk boksi war, sendiri kau mana sana dia boksi war saya, masuk, depan kami. Hai di puna masih, tahu matung dah, kita wahai yang mana na, masih paliba, sebab mana, mereka perjalanan wariba, yellow pun mayam wariba, kampung jaya pun mayam saya, masih depan bagi seperti lagi terbanina. Ekoi punna punhan minaraga minare bi yelo punhan minaraga manipur inala ba se ngakda asobo thoda ngamina si haido